ꯑꯩ ꯇꯪꯈꯥꯏ ꯊꯥꯔꯦꯗꯅꯀꯣ ꯑꯩꯁꯤꯗ ꯇꯥꯔꯦꯕ ꯃꯥꯏꯗ ꯇꯥꯔꯦ ꯌꯥꯝ ꯂꯦꯛꯄꯁꯤ ꯃꯥꯁꯤꯗ ꯈꯨꯔꯨꯝꯁꯤ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯔꯂꯥꯏ ꯃꯟꯊꯣꯏꯁꯤ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯟ ꯃꯄꯨꯝ ꯊꯣꯡꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯇꯪꯈꯥꯏ ꯃꯄꯨꯝꯗꯤ ꯃꯌꯥꯝ ꯌꯦꯟꯗꯣ ꯀꯛꯇꯕꯤ ꯍꯥꯏꯕꯗꯤ ꯁꯦꯝꯗꯣꯛꯇꯕꯤꯗ ꯇꯪꯈꯥꯏ ꯀꯛꯊꯠꯂ ꯊꯣꯡꯕ ꯃꯌꯥꯝ ꯁꯤꯁꯦ ꯇꯪꯈꯥꯏ ꯈꯛꯇꯪ ꯇꯥꯊꯣꯛꯄꯅꯦ ꯁꯤꯗꯁꯨ ꯃꯌꯥꯝ ꯃꯍꯤꯁꯤ ꯂꯩꯔꯦ ꯒ꯭ꯔꯦꯚꯤ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤ ꯎꯠꯂꯛꯀꯦꯁꯦ ꯑꯩ ꯇꯪꯈꯥꯏ ꯊꯥꯔꯦꯗꯅꯀꯣ ꯑꯩꯁꯤꯗ ꯇꯥꯔꯦꯕ ꯃꯥꯏꯗ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯆꯦꯂꯦꯟꯖ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯠꯅꯁꯤꯅ ꯆꯥꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯂꯦꯛꯇꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯟꯁꯤ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯤ ꯌꯥꯝ ꯋꯥꯁꯨ ꯋꯥꯔꯦ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯩꯗꯣ ꯉꯁꯥꯏ ꯆꯥꯗꯕꯤ ꯆꯠꯄꯅꯤ ꯆꯥꯕ ꯍꯧꯅ ꯇꯧꯔꯁꯤ ꯆꯥꯕ ꯍꯧꯔꯁꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯩꯔꯒꯦ ꯁꯥꯏꯗ ꯀꯩꯅꯣꯗ ꯆꯥꯕ ꯍꯧꯔꯁꯦ ꯌꯥꯝ ꯇꯤꯜꯍꯧ ꯌꯥꯏ ꯁꯛꯄ ꯆꯥꯏ ꯌꯥꯝ ꯂꯦꯛꯄꯁꯤ ꯃꯥꯁꯤꯗ ꯍꯥꯎꯋꯦ ꯃꯌꯥꯝꯁꯤꯗꯤ ꯍꯥꯎꯗ꯭ꯔꯅ नखोइने के नुमितन पोक्तो Thursday. Thursday. ꯗꯣ ꯃꯌꯥꯝꯅ ꯃꯈꯣꯏ ꯀꯃꯦꯟꯗ ꯀꯔꯤ ꯀꯃꯦꯟ ꯄꯥꯕꯩ ꯇꯧꯁꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄ ꯍꯥꯏꯕꯗꯤ ꯃꯇꯦꯛ ꯈꯛꯇꯪ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯨꯗ
question cái bà thuộc với hai cái này đúng không? Quên được thua chứ. Qua video mà đẹp. Apa? 어때? 그래 그랬어 또. 이제 니 더 봐. 그치? 바디부스를 볼까 그래? 또. Qua rồi. 예. 다시요. 뒤로 나고 맨날 싸우지 하고. thăm môi tăng hành này lớp xếp tao vào Hay đi mình thì sẽ mình. Đấy. Không mà sao gì vậy? nó mới xin mà thật kỳ của bạn một cú gì Không ạ. một cú hãy hào em một cú gì Thế ba khi nào? kata tôi iya các bạn satu dulu oke iya Kéo một em thì hơi dày ạ. hả kia gì một cái mặt Bắt không? thanks Ok.
ꯅꯪꯅ ꯆꯥꯕ ꯑꯁ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯎꯕ꯭ꯔ ꯅꯪꯒꯤꯗꯣ ꯍꯥꯎꯕ ꯀꯩꯅꯣ ꯍꯥꯎꯕ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯀꯥꯕ ꯀꯥ ꯍꯦꯟꯅ ꯌꯥꯎꯕ꯭ꯔꯕ ꯌꯥꯎꯗꯦ ꯑꯩ ꯆꯥꯕ ꯉꯝꯗꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯥꯛꯇꯣ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯆꯥꯈ꯭ꯔꯕ ꯅꯠꯇꯦꯗ ꯈꯪꯗꯦ ꯑꯗꯣ ꯅꯪꯒꯤꯗꯣ ꯑꯝꯇ ꯑꯗꯨꯃꯥꯏꯅ ꯊꯝꯃꯨ ꯑꯗꯨꯝ ꯗꯤꯐ꯭ꯔꯦꯟꯁ ꯌꯥꯎ ꯑꯩꯈꯣꯏꯒꯤꯗꯣ ꯑꯗꯣ ꯍꯥꯔꯠ ꯁꯦꯞꯇ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯤ ꯊꯕꯥꯛꯀꯤ ꯖꯒꯥꯁꯤꯅꯦ ꯑꯩ ꯆꯥꯏꯁꯦ ꯑꯗꯣ ꯍꯥꯎꯋꯦ ꯍꯥꯎꯇ꯭ꯔꯅ ꯑꯗꯣ ꯃꯥꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯒꯅꯤꯅ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯃꯨꯜꯂꯁꯨ ꯃꯌꯥꯝ ꯃꯍꯤ ꯍꯥꯏꯕꯗꯤ ꯃꯍꯤ ꯃꯍꯥꯎ ꯑꯍꯥꯎꯕ ꯁꯔꯨꯛꯇꯣ ꯑꯗꯨ ꯆꯪꯗ꯭ꯔꯦ ꯃꯍꯤꯗꯨꯗꯣ ꯃꯍꯤ ꯀꯣꯜꯂ ꯆꯥꯕꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯂꯦꯛꯇꯁ ꯈꯔ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯇꯣꯉꯥꯟꯅ ꯃꯇꯦꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣꯕꯗꯣ ꯃꯌꯥꯝ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯉꯩꯁꯦ ꯇꯨꯏꯁꯟ ꯆꯠꯇꯣꯔꯤꯕꯅꯤ ꯄꯨꯡ ꯊꯦꯡꯉꯝꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯁꯤꯗ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯀꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦꯅ ꯊꯥꯒꯠꯄꯅꯦꯕ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯅ ꯑꯃꯨꯛ ꯎꯅꯔꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣই ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯇꯥꯃꯣ ꯏꯕꯥꯅꯤꯅ ꯏꯀꯣꯂꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕ ꯀꯥꯎꯒꯅꯨ